Numit 7ni Khakta Oirabasu Chief Minister Oihanbiyu Leibakki problem sing Loisinjage IS Konthoujam Chahi ahum phajilaklaba Manipur da thokliba irang asida mioi lising humpu henna lanjenari lanjadraba mioi chaniga yankai hena laikhedre aduga hogjeksu Manipur gi MLA humpu asina anauba laingak ama semba ngamdre maram sina MLA humpu gi maraktagi Chief Minister ama khanbiro karigumba leitragana Numit 7ni Khakta Oirabasu mahakpu Chief Minister Oihanbiyu Leibakki problem sing solve tauge haina Ningthaukhongdagi social scientist IS Konthoujamna haire Ningthaukhongda ngasi pangthokiba paugi mifamda mahakna makha taraduna haikhibada Manipur gi national highway sing hogjik hangba ngamdre agricultural land chada yankhai lau uba yadana mangduna leiba maramna pothok puthokpa ngamdre problem kayana pikthalle haurakliba nahasing tawpham khangdre national highway blockade tawre free movement ngamdre President rule laibana central government na control tawre Maraksida Silongda laiba Rasbari fauba thugaiduna Manipur gi history muthana bahonare Maram sina awonba ma purangnaba hanadagi Chief Minister oiningba ngakta ngairaba MLA hompu asi pumtok toklaga anoba Chief Minister ama miyam maraktagi khallasi mi leitraga na mahak oina khanbiro haikhe